Atun! Atun! Kailangan Haying ni ko ay nga imanabigi matay birthday lay chat siya do. birthday. What's your birthday ka na? Ang tsala yun eh. Karino, tan chalo hay bro. Nathan chat lo hai ba natin eh. Kaino makha na ba mo dili do bo. Ai sa ni da no lak ko ni masana na lai na. Thanan man pang phang yan harau ga. Uji po kayo ba mo? Masana lai durige. Karani yang durige gonda. Adu da khang de. Heng chapne da ya ro. As kana nupi la ban he. Nang nama na bigi masa sing su birthday tong da ta su yaw de. Birthday kya ra su ge ta ji ge khoi chat ni se. Birthday ma nga ge su ma ni ne. Angang gi birthday ma ni sat na bo na ba da. Hoi ba do. Mi ba to na ma lai mi na chat ta di phajari bo. Mi na heng theng na da kai hai na khum dori ge. Ta si ba ko. Ayo ang lang lo birthday du ba. Nda wa ram tong ni ha ba ni. Hei imana bige lak tu do mai mai pa ga phiron na na la kan ni do nang gi su uji ka thien dei tho ga free khang wa ni yong slo As kali gi free ahan ba mo lai do he. Ai gi arang ba color ban ni le do du dum je la lo de. ya nang ga ra do litra dum le photo ma le thien de ga ma ko le ro ji ko Paisa ting na ba se sin me ne ba lai do ju ya le arai ba khara ji dum set cha ra sat la lo de. Hayang birthday to chat la di kai no khara ju to rom da ya ro ngang gi. masih di thobok chala roi dro Nung gawa mo na sa lagi. adu di thobok chala roi do di phiron ji dong thoro su do ge ta Yare he sharp ting na ba. as mot man re ai na khra kening ji ga nang na tok thori ji ga chana de oi ba kari no ne mole hai nei do ba Ta. Thaba. Kano morap ta no thoro sala. Thabak thu do pa lai te horen numida wai na mu di sakani. Kai le ge na dukan ham tra bo kai no silai bo. dukan gi ai na ngam thame aduna yarni ado ai ga thaba ma chathore ji nang hore nung dam thaba lai hamna huje tum nang nani ba kui ga dab nate Hoi ai, hujik lo sa sa ja. hoi huje sa se O adi ai khangam de sa lu. ho ho ngai ra ma ge Ho. hoi la ge ge der ge as imana ba ma lai ri ba manung da adu ma loi ba ga la tan ho Ta. ho Sa jira. sa se la kai no adu phro tho mo tho sa ba dum si yong ji la sa ka su do ke ha ga As sai bo ka sa bo du yam sa si jum di sa sa khare. lo Kare sa. has kari no machine ba ji bo thong na su mot khre oi ba Ya ini hujik angam do. Ai nupi thi de ga hai su du ka su kai de ga hai ni. Wakhan ge ji. Idong ho thu ni si de. Kai no na mai de to ji na. kai no face wash tai ni kai no Face wash ni ba. Kai no na mai do yellow oi de na kai gi no. face wash da yang ang gi saruk yaw bai ni ye do ri ji bu di natural oi na ngok thona ba gi di ne si yang yaw si na kwai de gi phara ba ni Eh, kai no ngok thok te ra ja. hoi ngok doi ne si salicylic acid ade aloe vera ga lo yaw ra ba ni pimples ko ma su loi pha doi ne tu ga ne skin ji zo moisturize ta ra tham doi ne ya pha ba ni Eh, adudi ai bam ta try to ge ne. Ai try to ya bra. ya ni As ai ju mai je loi mak pa na re na khara ngok to de ming je to pi ro. Sai na met la ga na tro. Nang lo salo. Ai cũng ta thôi kì. Ai. Ngu tu phuken to ni. Chalo tao cái tao ro. Mai te thong na ba. Kai de ni nang bu si ba. online de ka pa ne Kha yam kak salo si se. Ai yu si de kha si de na ba ho ra ge. Mai mit se mi man de. Ai thawa sa bi de ba de ge. Si ta ra di ai yu ring jing ge loi phar te na tro. pha doi ne Poi adu di khara yam kak salo eh. do sai nang da nong mang ga lo kai ta lui no Nong ban gi dukan gi pochai khara la winner je na chalu ni da. Phare do ai gi keno ga do khara su do ai heng ju noi da nong ban ga thapam chakara ne. Ai gi khanggaw ma ahan ba do adu khara mo da ni su do ko. dumai na khara na na ne di phai da na kui re nang na dumai sanan ba go da Sidai di masa sum na la da be. Na ngai to bo khang de na sum to ni da sidai di sana nan le da. Se, noi da nong ban ja ta ngai ne. Ai thoi ko. hore halak pa da song dei o main khale ro ko Ho ho. Adu um dei na thorok te ji ko. som dai ni
ꯅꯪ ꯀꯣꯏꯔꯤꯁꯤ ꯅꯨꯄꯤ ꯀꯌꯥ ꯂꯧꯔꯦ ꯑꯁ ꯊꯑꯣꯏꯅ ꯀꯣꯏꯕꯗꯤ ꯑꯅꯤ ꯈꯛꯇꯅꯤꯗ ꯍꯧꯖꯤꯛ ꯊꯑꯣꯏꯅ ꯀꯣꯏꯗꯕꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕꯣ ꯁꯥꯏꯠꯇ ꯀꯥꯕꯛ ꯋꯥꯔꯤ ꯄꯤꯛꯊꯕ ꯈꯔ ꯂꯩ ꯅꯪ ꯅꯨꯄꯤꯅꯒꯗꯤ ꯈꯪꯗ꯭ꯔꯣ ꯐꯣꯟ ꯋꯥꯔꯤꯒꯨꯝꯕ ꯁꯥꯕꯗ ꯑꯩꯁꯤꯡꯅ ꯇꯧꯔꯤꯅꯦ ꯗꯨꯀꯥꯟ ꯊꯣꯛꯄꯗ ꯈꯔ ꯁꯥ ꯑꯗꯒꯤ ꯌꯨꯝꯗ ꯂꯩꯔꯁꯨ ꯇꯣꯏꯂꯦꯠꯇ ꯈꯔ ꯁꯥ ꯃꯅꯤꯡ ꯃꯌꯥꯗ ꯈꯔ ꯆꯦꯟ ꯌꯥꯅꯕ ꯇꯧꯔꯤꯅꯤꯅꯦ ꯀꯔꯤꯅꯣꯅꯦ ꯀꯨꯏꯈ꯭ꯔꯦꯗ ꯁꯨꯡꯊꯣꯛ ꯍꯦꯛ ꯊꯣꯔꯛꯇꯦ ꯑꯣꯏꯕ ꯑꯁ ꯅꯪꯗꯤ ꯐꯅꯕꯨ ꯍꯩꯁꯤꯡꯅꯕꯨ ꯀꯣꯏꯔꯤꯌꯦ ꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯩꯔ ꯀꯃꯥꯏꯅ ꯋꯥꯔꯤ ꯁꯥꯏꯅꯣ ꯑꯩꯅꯒ ꯁꯥꯔꯗꯤ ꯑꯩ ꯅꯨꯄꯤꯅ ꯐꯥꯗ ꯑꯉꯥꯡ ꯃꯁꯛ ꯅꯨꯡꯁꯤꯕ ꯂꯥꯛꯏ ꯌꯦꯡꯉꯨꯅꯦ ꯀꯗꯥꯏꯅꯣ ꯇꯨ ꯁꯤꯗ ꯂꯥꯛꯏꯁꯤꯗꯤ ꯀꯩꯅꯣ ꯁꯤ ꯑꯉꯥꯡ ꯃꯆꯥꯁꯤꯔꯣ ꯍꯥꯏꯁꯦ ꯑꯉꯥꯡ ꯃꯆꯥꯁꯨ ꯈꯥꯏꯕꯗꯤ ꯌꯥꯏ ꯀꯩꯅꯣꯅꯦ ꯀꯣꯏꯒꯦ ꯍꯥꯏꯗꯧꯁꯨ ꯅꯠꯇꯦ ꯑꯁ ꯕꯦꯔꯥ ꯀꯥꯏꯍꯦ ꯍꯦ ꯕꯦꯝꯃ ꯑꯩꯁꯦ ꯕꯦꯝꯃ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ ꯑꯁꯤꯗ ꯑꯩꯈꯣꯏ ꯃꯥ ꯊꯤ ꯆꯠꯂꯨꯕꯅꯤꯗ ꯑꯣ ꯃꯃꯥ ꯊꯤꯔꯨꯏꯕ ꯅꯪꯕꯨ ꯐꯣꯟꯒ ꯄꯥꯏꯔꯕꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯀꯥꯔꯒꯦ ꯀ꯭ꯂꯥꯁ 6 ꯑꯁ ꯏꯇꯥꯎ ꯑꯉꯥꯡ ꯃꯆꯥꯁꯤꯗꯕꯨ ꯕꯦꯝꯃ ꯆꯠꯂꯣ ꯌꯨꯝ ꯆꯪꯉꯣ ꯀꯔꯤꯅꯣ ꯑꯉꯥꯡ ꯕꯦꯝꯃ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯃꯁꯛ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯁꯛ ꯌꯥꯝ ꯐꯖꯩꯀꯣ ꯑꯁꯦꯡꯕꯒꯤ ꯑꯁ ꯏꯇꯥꯎ ꯆꯩꯒ ꯆꯥꯕ ꯇꯥꯔꯦ ꯑꯝꯇ ꯁꯣꯝꯗ ꯆꯥꯔꯣꯍꯦ ꯀꯔꯤꯅꯣꯅꯦ ꯑꯉꯥꯡꯁꯤꯗ ꯑꯃꯨꯛ ꯏꯔꯥꯡ ꯇꯝꯕꯤꯔꯤꯁꯤꯕꯨ ꯀ꯭ꯂꯥꯁ 6ꯇ ꯀꯥꯗ ꯉꯥꯏꯕ ꯌꯥꯔꯦꯁꯦ ꯊꯣꯔꯛꯑ ꯃꯥꯜꯂꯦ ꯊꯣꯔꯛꯑꯦ ꯂꯩ ꯚꯥꯏ ꯀꯩꯅꯣ ꯑꯁꯤꯔꯣ ꯅꯪ ꯀꯣꯏꯔꯤꯁꯦ ꯃꯥꯅꯤ ꯑꯩ ꯐꯖꯩ ꯑꯁꯤꯗꯤ ꯍꯥꯏ ꯁꯤꯃ ꯌꯥꯏꯍꯦ ꯉꯔꯥꯡꯒꯤꯗꯨꯁꯨ ꯐꯖꯩꯅ ꯂꯩꯕꯅꯤ ꯁꯤꯅꯗꯤ ꯈꯔ ꯍꯦꯜꯂꯤꯍꯦ ꯂꯧꯒꯦꯒꯗꯤ ꯑꯝꯇ ꯈꯟꯕ ꯅꯠꯇꯦꯗ ꯑꯗꯨꯝ ꯉꯥꯏꯍꯥꯛꯀꯤ ꯀꯣꯏꯔꯤꯕ ꯍꯥꯏꯗꯨꯅꯤ ꯁꯤꯗꯤ ꯂꯧꯔꯕꯣ ꯌꯥꯏꯍꯦ ꯃꯁꯛꯁꯦ ꯀꯥꯏꯗꯅꯣꯍꯦ ꯈꯟꯖꯜꯂꯨꯔꯗꯤ ꯑꯩꯈꯣꯏ ꯅꯨꯄꯤꯅ ꯍꯦꯛꯇ ꯍꯦꯜꯂꯛꯏꯗ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯉꯁꯥꯏ ꯉꯥꯏꯔꯕ ꯄ꯭ꯔꯕ꯭ꯔ ꯊꯣꯔꯛꯎ ꯌꯥꯗ꯭ꯔꯣ ꯀꯔꯤꯅꯣ ꯈꯪꯗꯦꯕ ꯁꯨꯛ ꯉꯥꯏꯍꯜ ꯊꯝꯃꯦꯕ ꯅꯪ ꯅꯃꯥꯟꯅꯕꯤ ꯑꯃ ꯂꯩ ꯍꯥꯏꯕꯗꯨꯗꯤ ꯊꯣꯛꯃꯤꯟꯅꯔꯛꯇ꯭ꯔꯕꯣ ꯑꯩꯅ ꯊꯣꯛꯁꯦꯅ ꯍꯥꯏꯕꯅꯦ ꯃꯥꯗꯣ ꯊꯕꯛ ꯑꯃ ꯂꯩꯌꯦꯅ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯁ ꯃꯥꯗꯪꯒ ꯊꯣꯔꯛꯑꯗꯤ ꯐꯗꯧꯅꯤ ꯑꯗꯨꯗꯤ ꯅꯪ ꯋꯥꯔꯤ ꯁꯥꯔꯛꯑꯦ ꯉꯁꯥꯏꯗꯩ ꯉꯥꯛꯇꯪ ꯂꯩꯔꯝꯃꯨꯀꯣ ꯑꯁ ꯅꯪꯒ ꯑꯩꯒꯁꯦ ꯑꯩꯅ ꯅꯨꯄꯤ ꯊꯤꯗ꯭ꯔꯤꯉꯩꯗ ꯀꯃꯥꯏꯅ ꯊꯦꯡꯅꯔꯝꯗ꯭ꯔꯤꯅꯣ ꯈꯪꯗꯦꯕ ꯆꯥꯛꯍꯦ ꯑꯣꯏꯕ ꯅꯨꯄꯤ ꯊꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗꯦ ꯀꯩꯅꯣ ꯅꯪꯅ ꯑꯩ ꯅꯨꯡꯁꯤꯔꯗꯤꯅꯦ ꯅꯪ ꯅꯨꯄꯤꯗꯣ ꯀꯣꯛ ꯍꯟꯅ ꯊꯣꯛꯀꯣ ꯑꯗꯨꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯛ ꯉꯝꯅꯤ ꯀꯨꯏꯔꯔꯣꯏꯗꯝꯗ ꯑꯩꯅ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯃꯔꯥꯟ ꯁꯤꯖꯜꯂꯤ ꯃꯌꯥꯝꯁꯦ ꯅꯪꯅ ꯈꯪꯗꯕꯩꯅꯦ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯤ ꯀꯨꯏꯔꯔꯣꯏ ꯍꯣꯏ ꯑꯁꯦꯡꯕ ꯈꯔ ꯊꯣꯛꯎꯀꯣ ꯑꯩꯗꯤ ꯅꯪ ꯅꯪꯕꯨ ꯆꯠꯁꯦ ꯍꯥꯏꯁꯦ ꯔꯦꯗꯤ ꯂꯩꯔꯝꯅꯤ ꯍꯣꯏꯁꯦ ꯐꯔꯦ ꯑꯗꯣ ꯑꯩ ꯆꯠꯅꯕ ꯇꯧꯔꯒꯦ ꯇꯥꯟꯊꯣꯛꯈ꯭ꯔꯗꯕꯅꯦ ꯃꯥꯕꯨꯗꯤ ꯑꯩꯅ ꯑꯗꯨ ꯆꯠꯂꯒꯦꯀꯣ ꯊꯦꯡꯉꯦꯕ ꯆꯠꯁꯦ ꯐꯖꯅ ꯆꯠꯂꯣꯀꯣ ꯍꯣꯏ ꯍꯣꯏ ꯍꯣꯔꯦꯟ ꯀꯣꯜ ꯇꯧꯔꯛꯀꯦꯀꯣ ꯑꯗꯣ ꯃꯊꯪꯗꯗꯤ ꯅꯪ ꯅꯃꯥꯟꯅꯕꯤꯗꯣ ꯌꯥꯎꯍꯜꯂꯛꯑꯣꯀꯣ ꯍꯣꯏ ꯆꯠꯂꯦ ꯍꯣꯏ ꯄꯥꯈꯪꯗꯤ ꯀꯩꯗꯧꯔꯒꯦ ꯊꯥꯖꯤꯜꯂꯨꯒꯦ ꯑꯁ ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏ ꯆꯟ ꯊꯣꯔꯛꯑꯗꯤ ꯅꯪ ꯐꯔꯛ ꯇꯥꯅꯤꯀꯣ ꯑꯁ ꯌꯥꯏꯁꯦ ꯑꯩ ꯆꯨꯝꯃꯤꯅ ꯁꯥꯏ ꯁꯥꯅꯤ ꯅꯪ ꯆꯟ ꯄꯥꯈꯪ ꯆꯟ ꯀꯅꯥꯅꯣ ꯑꯦ ꯗꯨꯀꯥꯟ ꯂꯣꯜꯂꯝꯃꯕꯣ ꯑꯧ ꯂꯣꯜꯂꯝꯃꯦ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯊꯣꯛꯎꯕ ꯑꯗꯨꯒꯤꯅꯦ ꯀꯩꯅꯣ ꯍꯟꯗꯛ ꯃꯔꯛꯇꯤ ꯊꯕꯛꯁꯦ ꯌꯥꯝ ꯇꯣꯏ ꯆꯠꯈꯠꯂꯛꯈ꯭ꯔꯦꯗ ꯏꯇꯥꯎꯈꯥꯟꯗꯒꯤ ꯊꯕꯛ ꯑꯃ ꯂꯩꯗꯅ ꯆꯠꯂꯨꯕꯅꯦꯍꯦ ꯏꯆꯟ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯦ ꯑꯩ ꯍꯣꯔꯦꯟ ꯌꯨꯝ ꯌꯧꯔ ꯇꯧꯔꯛꯑꯒꯦꯀꯣ ꯑꯩꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯕꯅꯦꯕ ꯌꯥꯝ ꯅꯥꯟ ꯆꯠꯂꯤꯁꯤꯅ ꯀꯩ ꯊꯕꯛꯅꯣ ꯑꯣ ꯃꯥꯒꯤ ꯒꯥꯔꯤ ꯗꯣꯂꯥꯂꯤ ꯇꯧꯔꯤꯌꯦ ꯑꯗꯨꯒꯤ ꯆꯠꯄꯅꯤꯗ ꯌꯥꯔꯦ ꯀꯔꯤꯅꯣ ꯐꯤꯔꯣꯟ ꯅꯥꯟꯕ ꯍꯦꯛ ꯄꯥꯅꯩꯍꯦ ꯑꯗꯨꯕꯨ ꯑꯣꯏꯗꯤ ꯐꯩ ꯅꯨꯄꯤꯒ ꯀꯣꯏꯔꯝꯃꯗꯤꯕ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯇꯣꯛꯀꯗꯕꯅꯤ ꯏ ꯀꯩꯅꯣꯅꯦꯍꯦ ꯍꯥꯏꯍꯩꯗꯦꯅꯦ ꯀꯩꯅꯣ ꯅꯣꯡꯃꯩ ꯀꯥꯞꯅꯤꯕꯣ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯑꯩ ꯀꯩꯊꯦꯜꯗ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯨꯈꯤꯒꯦ ꯍꯣꯏ ꯏꯇꯥ ꯀꯩꯅꯣꯝꯇ ꯍꯪꯒꯦꯅꯦ ꯍꯪꯉꯨ ꯀꯩꯗꯧꯔꯒꯦ ꯗꯤꯚꯣꯔꯁ ꯇꯧꯕꯁꯦ ꯀꯩꯀꯩ ꯆꯪꯉꯦ ꯈꯪꯕ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯗꯤꯚꯣꯔꯁ ꯇꯧꯔꯒꯦ ꯍꯥꯏꯔꯣ ꯑꯗꯨꯏ ꯅꯠꯇꯦꯗ ꯁꯨꯝ ꯗꯤꯚꯣꯔꯁꯀꯨꯝꯕꯒꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯌꯥꯝ ꯆꯠꯅꯔꯦꯗꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯅꯪꯒꯤꯁꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯑꯁ ꯀꯩꯁꯨ ꯅꯠꯇꯦ ꯃꯤ ꯑꯣ ꯈꯪꯗꯦ ꯑꯩꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤꯅ ꯈꯪꯗꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯋꯥꯈꯜ ꯑꯍꯦꯟꯕꯒꯗꯤ ꯄꯥꯈꯪ ꯈꯟꯖꯒꯅꯨꯀꯣꯅ ꯏꯃꯨꯡ ꯃꯍꯤ ꯂꯥꯡꯅꯕ ꯊꯕꯛ ꯇꯧꯅꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯅꯕꯨꯗꯤ ꯋꯥ ꯂꯩꯕ ꯅꯠꯇꯦꯗ ꯑꯗꯨꯅꯅꯦ ꯑꯩ ꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯀꯥꯟꯅꯦ ꯃꯁꯛꯇꯣ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯕ ꯑꯃ ꯌꯥꯎꯔꯤꯌꯦ ꯃꯥꯏ ꯃꯁꯛꯇꯣ ꯎꯔ ꯈꯣꯏꯗꯧꯁꯦ ꯄꯪꯁꯥꯎꯗ ꯁꯥꯎꯅꯤꯡꯉꯦꯕ ꯑꯗꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯍꯌꯦꯡ ꯑꯩꯈꯣꯏꯅꯤ ꯗꯤꯚꯣꯔꯁ ꯇꯧꯔꯛꯄꯒꯤ ꯆꯥꯟꯁꯇꯣ ꯁꯨꯝ ꯂꯩꯗꯅ ꯑꯗꯨꯗ ꯁꯨꯝ ꯍꯪꯕꯅꯤꯅ ꯀꯩꯀꯩ ꯆꯪꯒꯦꯅ ꯌꯨꯝꯒꯤ ꯅꯨꯄꯤꯅꯦ ꯑꯗꯨꯝ ꯍꯦꯜꯂꯛꯄꯅꯤꯀꯣ ꯏꯇꯥꯎ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯟꯒꯅꯨ ꯑꯩꯗꯤꯅꯦ ꯉꯥꯏꯍꯥꯛꯀꯤ ꯈꯥꯏꯕꯩ ꯋꯥꯅꯤ ꯅꯪ ꯍꯦꯟꯅ ꯂꯨꯁꯟꯗꯣꯔꯕ ꯀꯩꯅꯣꯝ ꯇꯧꯏꯗ ꯑꯗꯣ ꯐꯔꯦꯁꯦ ꯗꯦꯠ 7ꯗ ꯀꯩꯅꯣꯗꯣ ꯇꯣꯝꯕꯤꯗꯣ ꯎꯅꯕ ꯆꯠꯀꯗꯕꯅꯤꯀꯣ 7 ꯍꯣꯏ ꯍꯣꯏ ꯆꯠꯁꯦ ꯑꯗꯣ ꯅꯪ ꯉꯟꯅ ꯂꯣꯏꯁꯤꯜꯂꯝꯃꯣꯍꯦ ꯀꯩꯗꯧꯔꯦꯀꯣ ꯑꯩ ꯅꯪꯒꯤ ꯊꯕꯛ ꯆꯠꯇꯣꯏꯅꯦꯅ ꯍꯥꯏꯔꯤꯅꯤꯀꯣ ꯑꯉꯥꯡꯗ ꯍꯣꯏ ꯀꯩꯗꯧꯔꯒꯦ ꯈꯪꯉꯤ ꯀꯩꯗꯧꯔꯒꯦ ꯅꯃꯥꯟꯅꯕꯤꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯀꯩꯗꯧꯔꯕ ꯗ꯭ꯔꯤꯛ ꯌꯥꯝ ꯍꯩꯗ ꯀꯩꯒꯤ ꯑꯣ ꯃꯈꯣꯡ ꯍꯥꯝꯗꯩꯌꯦ ꯑꯁ ꯀꯩ ꯆꯥꯁꯜꯂꯨꯔꯕ ꯈꯪꯗꯦꯗ ꯄꯪꯆꯥ ꯆꯥꯁꯟꯕꯅꯤ ꯁꯤꯡꯖꯨ ꯀꯩꯌꯣ ꯑꯆꯥꯄꯣꯠꯀ ꯑꯃ ꯂꯩꯔꯛꯇꯦ ꯁꯦ ꯆꯤꯡꯒꯝꯁꯤ ꯆꯥꯎ ꯐꯣꯟꯗꯕꯨꯗꯤ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯚꯤꯗꯤꯑꯣ ꯀꯣꯜꯗꯕꯨꯗꯤ ꯑꯗꯨꯝ ꯎꯏꯌꯦꯕꯨ ꯑꯁꯦꯡꯕꯗ ꯑꯝꯇꯪꯗꯤ ꯎꯅꯤꯡꯉꯤ ꯍꯣꯏꯁꯦ ꯑꯩ ꯍꯟꯗꯛꯅꯦ ꯃꯥꯏ ꯍꯦꯛ ꯅꯥꯐꯕꯒꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯑꯃ ꯁꯤꯜꯂꯝꯒꯦ ꯉꯥꯅꯨ ꯊꯣꯡꯉꯝꯒꯦ ꯑꯗꯨꯒ ꯂꯥꯛꯑꯣ ꯅꯣꯏꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯏꯇꯩ ꯅꯠꯇ꯭ꯔꯣ ꯁꯤꯕꯣ ꯏꯟꯖꯥꯡꯒꯤ ꯄꯩꯁꯥꯗꯨꯕꯨꯗꯤ ꯑꯩ ꯀꯥꯞꯄꯛꯑꯒꯦ
ꯍꯣꯏ ꯑꯩꯈꯣꯏ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯏꯇꯦ ꯗꯥꯅꯨꯡꯕ ꯅꯕꯥꯅꯤꯗꯤ ꯀꯩꯗꯧꯕꯤꯁꯤꯗ ꯃꯥꯏ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯑꯝꯕꯅꯤꯗ ꯀꯩꯅꯣ ꯍꯦ ꯑꯩꯈꯣꯏ ꯏꯇꯥꯎ ꯑꯃ ꯂꯥꯛꯄꯗꯣ ꯃꯥꯒꯤ ꯍꯣꯏ ꯀꯥꯎꯋꯦ ꯊꯧꯕꯒꯤ ꯅꯨꯄꯤ ꯎꯅꯕ ꯂꯥꯛꯄꯅꯦꯕ ꯊꯧꯕꯒ ꯃꯥꯒꯁꯦ ꯀꯥꯏꯅꯔꯕꯀꯣ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯊꯦꯝꯃꯝꯕꯅꯤꯗ ꯗꯥ ꯊꯧꯕꯅ ꯅꯨꯄꯤ ꯀꯥꯏꯅꯔꯒ ꯅꯕꯥꯅꯤꯅ ꯅꯨꯄꯤꯁꯦ ꯃꯌꯥꯏ ꯊꯝꯃꯒ ꯀꯩꯗꯧꯔꯤꯕ ꯅꯕꯥꯅꯤꯅ ꯁꯤꯗ ꯗꯥꯀꯥꯟꯗꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯅꯦ ꯃꯥꯅꯦ ꯃꯥꯅꯦ ꯊꯧꯕꯒ ꯏꯕꯥꯅꯤꯗꯣ ꯉꯁꯤ ꯅꯨꯃꯤꯠ 2 ꯁꯨꯔꯦ ꯁꯥꯎꯅꯕ ꯑꯗꯨꯒꯤ ꯃꯣꯏꯗꯣ ꯈꯔ ꯋꯥꯀꯠꯂꯝꯕꯅꯦ ꯌꯥꯝ ꯌꯦꯡꯗꯦꯀꯣ ꯏꯇꯩꯅ ꯏꯆꯦꯗ ꯍꯥꯏꯗꯣꯛꯁꯦꯅ ꯍꯦ ꯀꯩꯁꯨ ꯇꯧꯗꯦ ꯅꯆꯦꯗ ꯀꯩꯝ ꯍꯥꯏꯔꯨꯅꯨꯀꯣ ꯈꯪꯗꯦ ꯀꯅꯥꯅꯣ ꯁꯤꯕꯣ ꯑꯁ ꯒꯥꯟꯗꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯎ ꯅꯨꯄꯤꯅꯦꯃꯦ ꯀꯔꯣꯝꯗꯩ ꯍꯥꯏꯖꯜꯂꯛꯏꯅꯣ ꯈꯪꯗꯦ ꯈꯤꯇꯪ ꯉꯥꯏꯗ ꯍꯣꯔꯦꯟꯗꯤ ꯁꯤ ꯒꯥꯟꯗꯁꯦ ꯃꯥ ꯏꯃꯨꯡ ꯋꯥꯔ ꯊꯣꯛꯄ ꯁꯣꯏꯗ꯭ꯔꯦ ꯑꯩꯒꯤ ꯌꯨꯝꯁꯨ ꯌꯧꯔꯛꯄ꯭ꯔꯥ ꯈꯪꯗꯦꯅꯦ ꯑꯩ ꯅꯨꯄꯤ ꯃꯆꯤꯡ ꯃꯇꯥꯗꯨꯅ ꯃꯔꯣꯟ ꯑꯃ ꯏꯇꯥꯎ ꯆꯠꯁꯤꯔꯥ ꯑꯁ ꯍꯣꯏ ꯆꯠꯁꯦ ꯍꯥꯏꯔꯣ ꯑꯁ ꯃꯊꯥ ꯁꯥꯔꯦꯍꯦ ꯑꯩꯗꯤ ꯆꯠꯂꯒꯦꯀꯣ ꯑꯩꯈꯣꯏ ꯉꯁꯤꯒꯤꯗꯤ ꯐꯦꯁ ꯋꯥꯁꯀꯗꯤ ꯈꯥꯡ ꯂꯥꯛꯉꯝꯗ꯭ꯔꯦ ꯍꯥꯏꯕꯅꯤꯗ ꯅꯣꯡꯃꯗ ꯃꯃꯥꯏꯕꯨ 10ꯗ ꯇꯥꯏꯅꯦ ꯀ꯭ꯔꯤꯝꯗꯨꯁꯨ 3 ꯄꯨꯟꯅ ꯀꯛꯄꯅꯦꯕ ꯂꯣꯏꯗꯣꯔꯦꯕ ꯑꯗꯨꯁꯨ ꯅꯪꯅ ꯐꯦꯁ ꯋꯥꯁ ꯀ꯭ꯔꯤꯝ ꯂꯣꯏꯔꯦꯅ ꯏꯁꯧ ꯂꯥꯡ ꯂꯩꯌꯣ ꯅꯋꯥꯗꯤ ꯑꯃ ꯁꯦꯟꯅꯗ꯭ꯔꯕꯣ ꯀꯩꯅꯣ ꯅꯪ ꯗꯧꯔꯝꯁꯤꯗ ꯀꯥꯏꯗꯩꯅꯣ ꯍꯥꯏꯖꯤꯜꯂꯛꯏꯁꯤꯅ ꯑꯣ ꯑꯁꯤꯗꯩ ꯏꯃꯥꯟꯅꯕꯤꯒ ꯀꯩꯅꯣ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯨꯕ ꯏꯇꯩꯗꯣ ꯑꯁꯤꯗ ꯅꯨꯄꯤ ꯎꯅ ꯂꯩꯍꯧꯕꯅꯦ ꯀꯥꯏꯗꯅꯣ ꯍꯥꯏꯁꯦ ꯂꯣꯂꯤꯇ꯭ꯔꯣ ꯄꯥꯛꯇ ꯃꯥꯒ ꯈꯪꯅꯩꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ ꯗꯥ ꯅꯣꯡꯃꯥꯟꯁꯨ ꯌꯥꯎꯋꯦ ꯃꯕꯥꯅꯤ ꯃꯌꯥꯏꯗꯅꯦ ꯅꯨꯄꯤꯗꯨꯅ ꯐꯝꯃ ꯋꯥꯔꯤ ꯁꯥꯟꯅ ꯂꯩꯔꯝꯃꯤꯗꯣ ꯈꯪꯉꯦ ꯑꯦ ꯃꯥ ꯅꯨꯄꯤ ꯀꯣꯏꯕꯗꯣ ꯈꯪ ꯀꯣꯏꯍꯜꯂꯤꯔꯥ ꯍꯥꯏꯁꯦ ꯅꯪꯁꯦ ꯑꯗꯨ ꯎꯅ ꯆꯠꯂꯤꯗꯨꯅꯅꯦ ꯗꯥ ꯅꯣꯡꯕꯥꯟꯒꯤꯅꯦ ꯗꯥ ꯅꯣꯡꯕꯥꯟꯅ ꯀꯣꯏꯕꯅꯦ ꯅꯇꯩꯁꯨꯅꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯕꯩꯅ ꯄꯥꯎ ꯌꯥꯝ ꯇꯥꯔꯕꯅꯦ ꯑꯦ ꯁꯣꯅꯨ ꯆꯨꯔꯕ ꯏꯆꯦꯅ ꯃꯥ ꯅꯨꯄꯤ ꯀꯣꯏꯔ ꯅꯪ ꯑꯗꯨꯃꯥꯏꯅ ꯂꯩꯗꯣꯏꯔꯥꯕ ꯑꯗꯨꯝ ꯅꯨꯄꯤ ꯀꯣꯏ ꯈꯣꯠꯂꯤ ꯍꯥꯏꯔꯕꯗꯅꯦ ꯁꯥꯎꯖꯟꯅꯔꯒ ꯇꯣꯛꯈꯤꯗꯣꯏꯕ ꯑꯩꯅ ꯐꯥꯒꯦꯅ ꯉꯥꯏꯔꯤꯅꯤ ꯅꯣꯡꯃ IGꯗꯒꯁꯦ ꯂꯣꯟꯅꯅꯦ ꯑꯦꯀꯥꯎꯟꯒ ꯍꯥꯡ ꯂꯩꯔꯝꯃꯤꯅꯦ ꯍꯦꯟꯁꯝ ꯃꯩꯇꯩ ꯒꯥꯏꯅ ꯑꯗꯨꯗꯒꯤ ꯑꯩꯁꯨꯅꯦ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯨꯏꯟꯅꯅꯦ IG ꯑꯦꯀꯥꯎꯟ ꯑꯃ ꯍꯥꯡꯗꯣꯛꯄꯅꯦ ꯃꯉꯣꯟꯗ ꯃꯦꯁꯦꯁ ꯊꯥꯖꯟꯕꯅꯦ ꯍꯥꯟꯅ I love you ꯅ ꯍꯧꯖꯤꯛ IGꯗꯅꯦ ꯀꯟꯅ ꯀꯣꯏꯅꯔꯤ ꯎꯅꯖꯦꯒ ꯌꯥꯝ ꯍꯥꯏꯔꯛꯄꯅꯤ ꯃꯥ ꯑꯩꯅ ꯎꯅꯕ ꯅꯨꯃꯤꯠꯇ ꯐꯥꯗꯣꯔꯤꯝ ꯑꯁ ꯅꯣꯏ ꯅꯠꯇꯦ ꯅ ꯋꯥꯔꯤꯁꯤ ꯂꯣꯏꯔꯦ ꯍꯨꯔꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠꯇꯤꯁꯦ ꯑꯩꯁꯨ ꯌꯥꯎꯒꯦꯀꯣ ꯌꯥꯎ ꯉꯁꯥꯏꯗꯤ ꯀꯃꯥꯏꯅ ꯇꯧꯏ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯗꯥ ꯊꯧꯕꯗꯣ ꯃꯥꯅ ꯅꯨꯄꯤ ꯃꯆꯥ ꯑꯃꯈꯛ ꯀꯣꯏꯕ ꯑꯗꯨꯗ ꯃꯣꯏꯅꯤꯁꯦ ꯁꯥꯎꯅꯔꯕꯖꯥꯠꯅꯤꯅ ꯑꯗꯣ ꯀꯟꯅ ꯈꯠꯅꯔꯕ ꯑꯗꯣ ꯈꯠꯅꯕꯗꯨꯗ ꯌꯥꯁꯟꯅꯅꯕ ꯍꯥꯏꯅ ꯑꯩꯈꯣꯏꯗ ꯈꯔ ꯍꯥꯏꯕꯤꯌꯣꯅ ꯅꯣꯏ ꯗꯥ ꯅꯣꯡꯕꯥꯟ ꯑꯩꯈꯣꯏꯅꯤ ꯆꯠꯂꯒ ꯉꯁꯥꯏꯁꯦ ꯊꯦꯝꯃꯨꯔꯦ ꯂꯣꯂꯤꯇ꯭ꯔꯣ ꯄꯥꯔꯛꯇ ꯑꯗꯨꯒꯗꯤ ꯊꯦꯝꯃꯤꯉꯩꯗꯨꯗ ꯅꯪ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯇꯣꯛꯑꯦ ꯐꯥꯎꯖꯜꯂꯛꯑꯦ ꯑꯗꯨꯒꯗꯤ ꯑꯩꯈꯣꯏꯗꯒ ꯆꯤꯡꯅꯕ ꯋꯥꯍꯪꯒ ꯇꯧꯁꯜꯂꯛꯑꯦ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯀꯩꯗꯧꯅꯣ ꯁꯤꯗ ꯀꯥꯏꯅꯀꯣ ꯍꯣꯏ ꯆꯤꯡꯕꯨꯗꯤ ꯆꯤꯡꯅꯔꯝꯅꯤ ꯑꯩꯈꯣꯏ ꯃꯑꯣꯡꯗ ꯍꯥꯏꯗꯤ ꯄꯨꯂꯞ ꯑꯗꯨꯗ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯈꯣꯏ ꯐꯝꯕ ꯂꯩꯔꯝꯕꯗꯨꯗꯀꯣ ꯃꯆꯤꯟꯁꯦ ꯀꯌꯥ ꯊꯤ ꯂꯣꯏ ꯈꯪꯅ ꯂꯣꯏꯔꯕꯁꯤꯗ ꯃꯦꯁꯦꯁ ꯊꯥꯖꯟꯒꯦ ꯈꯪꯗꯦ ꯍꯧꯖꯤꯛ ꯀꯣꯜ ꯇꯧꯔꯛꯀꯦ ꯌꯥꯕ꯭ꯔꯥ ꯀꯅꯥꯏ ꯃꯦꯁꯦꯁꯅꯣ ꯑꯃꯨꯛ ꯂꯥꯛꯏꯗꯨꯅ ꯑꯩꯈꯣꯏ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏ ꯕꯣꯜ ꯁꯥꯟꯅꯕ ꯇꯔꯐꯇ ꯑꯩꯈꯣꯏ ꯅꯨꯄꯤ ꯊꯤꯕꯈꯩ ꯕꯣꯜ ꯁꯥꯟꯅꯕꯒꯤ ꯑꯃ ꯍꯧꯔꯁꯦꯅ ꯍꯥꯏꯕ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯁꯦꯝꯕ ꯄꯨꯛ ꯂꯣꯏ ꯆꯥꯎꯈꯠꯅꯔꯛꯀꯗꯣꯔꯦꯅ ꯑꯗꯨꯒꯤ ꯁꯨꯝ ꯃꯦꯁꯦꯁ ꯂꯥꯛꯄꯅꯤꯗ ꯑꯗꯨ ꯁꯨꯝ ꯄꯥꯕꯅꯤ ꯑꯩ ꯉꯁꯥꯏꯗ ꯑꯩꯈꯣꯏ ꯋꯥꯔꯤ ꯑꯝꯇ ꯁꯥꯔꯨꯒꯦꯀꯣ ꯑꯩꯈꯣꯏ ꯕꯣꯜ ꯁꯥꯟꯅꯕ ꯍꯧꯔꯁꯦ ꯍꯥꯏꯕꯅꯦꯕ ꯐꯣꯟ ꯇꯧꯁꯟꯒꯦ ꯃꯁꯤ ꯍꯜꯂꯣ ꯀꯩꯗꯧꯔꯤꯒꯦ ꯑꯩ ꯃꯤꯇꯤꯡ ꯑꯃ ꯌꯥꯎꯔꯤꯌꯦ ꯑꯗꯨ ꯀꯩꯒꯤꯅꯣ ꯅꯪꯅ ꯋꯥ ꯇꯞꯅ ꯉꯥꯡꯉꯤꯗꯨꯕꯣ ꯑꯩꯁꯨ ꯇꯣꯏꯂꯦꯠꯇ ꯂꯩꯌꯦ ꯑꯩꯈꯣꯏ ꯃꯥꯅ ꯂꯥꯏꯔꯤꯛ ꯄꯥꯗꯦ ꯉꯥꯡꯉꯦ ꯐꯣꯟ ꯄꯥꯏ ꯂꯩꯌꯦꯅ ꯑꯗꯨꯒꯤ ꯇꯣꯏꯂꯦꯠꯇ ꯑꯩ ꯁꯥꯟꯅꯔꯤꯅꯦ ꯑꯣ ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦꯀꯣ ꯍꯣꯏ ꯊꯝꯃꯒꯦ ꯑꯁ ꯍꯌꯦꯡꯗꯩꯗꯤꯀꯣ ꯑꯁ ꯕꯣꯜ ꯀꯥꯎꯆꯠꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯄꯨꯛꯁꯦ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯕꯣꯜꯒꯤ ꯗ꯭ꯔꯦꯁ ꯀꯌꯥ ꯂꯩꯁꯤꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯉꯥꯡꯅꯕꯅꯤꯗ ꯇꯞꯇ ꯕꯣꯜ ꯈꯔ ꯀꯥꯎꯕ ꯆꯠꯂꯒꯦ ꯅꯪꯅꯁꯨ ꯑꯩ ꯄꯨꯛ ꯆꯥꯎꯈꯠꯂꯦ ꯍꯥꯏꯗꯣ ꯕꯣꯜ ꯈꯔ ꯁꯥꯟꯅꯗꯗꯤ ꯌꯥꯔꯔꯣꯏ ꯕꯣꯜꯗꯣ ꯀꯩ ꯂꯝꯗꯅꯦꯕ ꯍꯥ ꯀꯅꯥꯏ ꯕꯣꯜꯅꯣ ꯍꯥꯏꯁꯦ ꯃꯤꯇꯤꯡꯗꯨꯅ ꯀꯥꯏꯗ ꯀꯩꯅꯣ ꯃꯤꯇꯤꯡ ꯑꯕꯣ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯨꯏꯟꯗꯨꯅ ꯇꯥꯡ ꯀꯌꯥꯗ ꯎꯅꯕ ꯆꯠꯇꯣꯏꯅꯦꯕ ꯀꯩꯅꯣ ꯁꯤ ꯉꯥꯡꯁꯦ ꯋꯥꯊꯤ ꯌꯥꯝ ꯇꯧꯏ ꯀꯗꯥꯏꯗꯒꯤ ꯕ꯭ꯌꯨꯇꯤꯐꯨꯜ ꯀꯨꯏꯅꯣ ꯈꯪꯗꯦ ꯑꯝꯇ ꯎꯅꯗꯣꯏꯗꯨꯅ ꯀꯥꯏꯗꯅꯦꯕ ꯑꯩꯁꯨ ꯈꯔ ꯂꯥꯛꯀꯦꯗꯅ ꯑꯣꯛꯇꯣꯄꯁꯀ ꯄꯤꯖꯅꯤ ꯌꯥꯝ ꯍꯥꯏꯗꯥꯏꯅꯦ ꯑꯩꯁꯨ ꯆꯥꯕ ꯂꯥꯛꯀꯦꯕ ꯁꯤ ꯉꯥꯡꯁꯦ ꯋꯥꯊꯤ ꯌꯥꯝ ꯇꯧꯋꯦ ꯈꯣꯏꯗꯧ ꯁꯨꯝ ꯁꯥꯔꯛꯀꯗꯣꯏꯅꯤ ꯌꯦꯡꯉꯨꯀꯣ ꯑꯩꯕꯨ ꯅꯨꯄꯤ ꯀꯣꯏꯕ ꯀꯥꯏꯅ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯅꯤ ꯁꯥꯎꯖꯟꯅꯕꯤꯒ ꯇꯧꯋꯦ ꯁꯤ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣ ꯀꯩꯅꯣ ꯁꯤꯅ ꯕꯦꯝꯃ ꯁꯤ ꯅꯪꯂꯣ ꯑꯩꯅ ꯅꯠꯇꯦ ꯁꯤ ꯅꯨꯄꯤꯁꯤꯅ ꯑꯩꯉꯣꯟꯗ ꯀꯣꯏꯅꯖꯦꯅ ꯀꯩꯅꯣ ꯉꯥꯡꯉꯤꯁꯤꯕꯣ ꯕꯦꯝꯃ
Ai là lấy về mà ai cái gì đấy một cái bay rồi xem nặng người phải ra là xem Piro phone ko ta paano. Hayang dai ne, nasanan ba iro sa bagam tayaw. ha mayam da tu grow young gi form face ba se recommend tau jerum ge ko si gi je huzik ma gi MRP se 499 ne ba ko ado kai gumba offer lei ba matam da lei ba ta ga di akoi bottle ani lei ba matam da bottle amamam da sum tangi 199 khatang chinga kani ko ma gi price se ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯈꯣꯏꯁꯨ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯐꯣꯔꯝ ꯐꯦꯁ ꯋꯥꯁꯁꯦ ꯃꯇꯝ ꯈꯔ ꯁꯤꯖꯤꯟꯅꯖꯔꯦ ꯑꯗꯨ ꯃꯌꯥꯝꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯕꯁꯦ ꯍꯥꯏꯖꯔꯝꯒꯦ ꯒ꯭ꯂꯣꯒꯨꯝꯕꯁꯨ ꯑꯗꯨꯝ ꯀꯥꯏꯕꯀꯣ ꯑꯗꯨ ꯄꯥꯝꯕꯤꯕ ꯂꯩꯔꯒꯗꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯑꯃꯗꯤ ꯀꯃꯦꯟꯗ ꯂꯤꯡꯛ ꯄꯤꯗꯨꯅ ꯊꯝꯖꯔꯝꯃꯒꯦ ꯂꯤꯡꯛꯁꯤꯡꯗꯨꯗ ꯆꯪꯉꯒ ꯑꯣꯔꯗꯔ ꯇꯧꯕꯤꯕ ꯌꯥꯒꯅꯤ mayam yamna athuba matamda ꯑꯩꯈꯣꯏꯒꯤ ꯑꯅꯤꯆꯞꯄꯤ ꯇꯤꯝꯅ ꯁꯦꯝꯖꯕ ꯇꯥꯡꯈꯨꯜ ꯅꯤꯡꯉꯣꯜ ꯅꯨꯡꯁꯤꯕꯤ ꯍꯥꯏꯕ ꯋꯦꯕ ꯁꯦꯔꯤꯁ ꯃꯆꯥ ꯑꯃꯈꯛ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯖꯔꯤꯀꯣ ꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯅꯝꯅꯕ ꯍꯣꯠꯅꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯉꯥꯏꯕꯤꯔꯝꯃꯣ ꯌꯥꯝꯅ ꯆꯥꯎꯅ ꯑꯩꯈꯣꯏꯅ ꯍꯩꯖꯗꯅ ꯅꯝꯖꯒꯗꯕꯕꯨꯗꯤ ꯅꯠꯇꯦꯕ ꯏꯄꯤꯁꯣꯗ 9ꯅ ꯋꯥꯔꯤ ꯃꯈꯥ ꯄꯨꯊꯣꯛꯑꯒ ꯅꯝꯖꯒꯦ